Sahi Noriba Angang Nupi Macha Ahum, Nupa Macha Ama, Maina Sakpadagi, Sire. Yamna Nuaitaba Togdoma Oina, Hokibatang Kunmangagi, Numidang Puntaret Makai Taba Matamda, Kangpokpi Districti, K Mol John Janganda, Sahi Noribi Nupi Macha Ahum, Amasung Nupa Macha Ama Punna, Angang Mari Maina Sakpada, Sire. Taudodugi batang da press na phangba paugi batung inadi ching da lau singuba taunabagi saba zooming hut amada angang sing aduna matom ta tumlingai de khangudana mai chaklakpadagi makhoi mari adu punna leikidabani mai chakhibagi thaudok adu angang sing adugi mamana khulda hidak langthak leiba aduga mabok aduna thangnana leiba khangpok sang amadagi potchai lowba chakhibagi matamda thokibani laibak thiba thaudodu da leikidraba angang ahum adudi pokminnaba machin manau ngaktani Makhoi singadudi Saimin Lang Tuboy Sehinatara, Naisam Kim Tuboy Sehinataret, Amasung Hachong Hoi Tuboy Sehina Ohum, Apokba Lunkho Hau Tuboy Koi, Ke Paizol Biles Dagini, Aduga Topanupi Mazaduna, Lingnei Hoi Kibzen Sehinamari, Apokba Lankho Lun Kibzen Koi. Taudoda Saimin Lan Tuboy Sehinatara, Haribasina, Mahaki Pikli Bamachanupi Adukanna Bohonabada Masada, Sada Mogdragi Changda, Main Sakpadagi, District Hospital Kangpopi da like Nana Bapukatpada, Impalgi Ras Medicitida, Repertorpatagi like Nana Bohonabata Tankuntaruki Numidang Waramda Lakidavani. K Moljoigi Chip, Lalkolon Kibzena Haikivada, Juming Hut Aduda, Taudodu the Lakidrabangang Sing Adugi, Mama Amasung Mabokadu, Makoigi Palmda, Hawaii Tarak Tabagi Labani. Taudodugi Matangda Kuki civil body Kayana Awaba, Pongdokre. Laibak Tiba Taudodugi Pau Hek Tabaga, Chief Minister na Kudak Tapiba Madu Yangsinaba, official Sing Tarakre. Local MLA, Nemcha Kibjensu, Imung Munungi Awaba the Sarugakre. Kangpokpi District Tongan ba civil body Singna, Chief Minister Amasung Marilenaba official Singda, Awaba Tarba Imung Manungda Mateng Pangnaba Amadi, Nioi Bagi Minung Sigi ground the Pibaya Bateng Bang Sing, Pikre. Aduga Topa Paumana. Suicide case the Senaba journalist Goswami gi interim bail gi matam chayol mari sangdokre. Handakta Mumbai City da interior designer ama mahaki apokpi mama ga loinana bara sanba building da suicide tawduna sikhiba gi thodok mari leinana local police na phar ga jail da thamlakpa Republic TV channel gi editor in chief Arnab Goswami bu Supreme Court na interim bail pi khibadu bail pi bagi matam chayol mari amuk sangdokre haina agency gi paun hairi. Bail Pibagi Matam Sangdok Kivata Natana, Thasiki Taramathoida, Bombay High Court ki Justice, D.Y. Chandrachud Amadi, Indira Banerjee Sahi Anigi Mamang the Tokiva Society case Kamari Lenana, Police na Lokakiva, FIR case, Quasto Bayadavagi, ruling Adu, Sayol Mari Asigimanung the review Taunaba, Apex Court Asina Makatana Kangan Kre Hairi. Journalist Goswami gi counsel oriba senior advocate Haris Salvena Supreme Court ta Bombay High Court ta pending the leriba case asi loisin ba yanaba amadi High Court asimaktada journalist masamak statement piba chatpangamnaba interim bail gi matam sangdoknaba nauna petition ama file torpadagi tangai phadana tha ama muki bail matam sangdokhibani haina agency gi paw du palli. Journalist Goswami amasung mahaki partnership team na Mumbai da bhara sandokpa building gi singdok pham thokpa bhara gi sel mama machani na singdok tre natraga singdoi haibagi matang da police na makhata na inquiry tawhanabasu Supreme Court na lower court oriba Bombay High Court ta khangan khre hairi. Lanai TV channel gi chief editor amadi mahaki team na laikhidraba businessman Anbhaya Nayak amasung mahaki mamana bhara da leibagi lupa lakh marphunipan hana pithok na badabi tawrami haina police na FIR da palli haibasisu makhata na police ta thigatnaba lower court asina yengsinaba ingit phawba pikre hairi. Police na mamangda closure report pikraba matungda makhata na Supreme Court ta complaint amuk lakpa haibasi investigation da asoiba ma leiramba yai haina Supreme Court na observation pikre haina agency gi pauna makhatari. Aduga to papawmana numidang wairam pung taruk tagi ayuk pung mari phawba night curfew hawkhre social gathering da mioi kundagi henba yararoi Chief Secretary. State asida COVID-19 gi positive case lab tane hengalakpana maram oirga Disaster Management Act Section 22A gi makhada December 13 phawba numidang wairam pung taruk tagina ayuk pung mari phawba night curfew thamle social gathering da mioi kundagi henba yararoi. Thangal Bazar amasung Pauna Bazar da leiriba wholesale natana atai dukan sing roster system da hangnaba State Executive Committee gi chairman su oriba Chief Secretary Dr. Rajesh Kumar na order ama thokre.
Chief Secretary na thokiba order adugi matungina numidang wairam pung taruk tagina ayuk pung mari phawba night curfew thamliba asiga mari leinana district magistrate singna masigi matangda order issue tawgadabani adumoinamak essential service potchai puba truck sing amasung official duty gi oinadi athingba sidagi komthokani social amasung customary gi oina pangthokpa thoram sing imung manungi miyoi sing khaktana pangthokadabani karigumba atopa miyoi sing yawba tarabasu thoram adu miyoi kundagi henba yaroi wholesale dukan sing natana thangal bazar amasung pauna bazar da leiba dukan sing roster system da hangadabani thangal bazar gi oina thokaba numit amasung sagol sen numita phirol khungup stationery sports colleague sak thongbada si naba polam sing electrical rang mattress amasung carpet yonba dukan sing leibak pokpa amasung irai numitana furniture aluminium construction material plywood colleague electronics computer mobile amasung lang yonba dukan sing yumsakaisa amasung thangjin numitana hardware sanitary fitting tiles marble motor part tire battery yonba dukan sing hangba yagani pauna bazar gi oina ning thokaba amasung sagol sen numita luggage and bag stationery jewelry cosmetic photo mattress amasung carpet yonba dukan sing leibak pokpa amasung irai numitana phirol lang yonba dukan cycle computer glass amasung ply mobile electronics dye cleaner amasung furniture yonba dukan sing ni yumsakaisa amasung thangjin numitana phirol masina nongchup thangba maikai khaktamamni khungu sports amasung anok yonba dukan sing hangba yagani adubu nongmaijing numitadi dukan amata hangba yaroi night curfew asida hospital nursing home clinic dispensary amasung chemical amadi pharmacy singi oinadi komthokani district singi DC amasung SP singna Manipur epidemic disease enforcement of COVID-19 guideline regulation 2020 asinga nganaba honagadabani order asi khudak taki chanaba hore hairi Chief Secretary na thokiba order asigi matungina Thawal DC and Bandana na thokiba order amada district asida khudak taki hauna makha taba order ama thoktriba phawba numidang waram pung taruk tagi ayuki pung mari phawba night curfew thamle order singa na sataba sing IPC ki section 188 ki makhada dandi phangningai oi adumoinamak order asi law and order maintain tawriba government agency sing amadi official duty essential service amasung emergency service singi oinadi komthokani hairi aduga top pawmana maral leiba sing sairak piu nupi oibigi izat manghalaba matungda sire haiduna hundok lamba ngasepam sandhyarani debi sehinu kunipan tangkham awang lekai imphal east leiba mayumda human right defender manipur gi team amana satuni yengsinkhre team adu da saruk yakiba je chinga kham chairman ISRDM Sinam Omen General Secretary ISRDM JK Mangang e member ISRDM gi mihut ahum na saba team na satuna imung manungga hakthengna na unaraba matungda maral leiba Chandam Ravi Chandra pokpa selung singa uyumpok awang lekai da leiba asina numidang pung 8 adwaida kauthokraba matungda nungsi haitana nupi obigi izat manghalaba matungda hundok piramlabi asigi imung manungna phongdorokpagi matungina thokliba thogdo asigi matangda chenariba Ravi Chandra si YL sangi matungina matik chaba bichar tawbiduna sibigi serak phangani haina phongdoki loinana housik police custody da leiriba mara leiraba nupi oibi singbu sanapot kum khaliba nupa asi ISRDM nasu mari leinaba law court amadi sarkar asina matik chaba cherak pibi baga loinana matungda asigumba thogdo asi amohana thoktana ba wakhal taminar si haina ISRDM gi serol amana hairi arobada Paubilai news reader ki video bu yengbiriba khuding makpo thagachari